lamai thabasing takpangambasingda award pigani haibana jingba yauna Chief Minister Nongmei Birena umang yokatuna thamnanaba amadi lamlaki sa ujeksing ngakuna thamnanaba gidama akanba jeksing wafam kaya thamni jayakta lamlaki sa hatuna charamba Miwoi manga Fagatkhre Hiramasi matangda Imphal Today ki report ama Forest Department na chingda lamai thaba tawbiganu amadi lamlaki sa ujeksingbu fabiba hatpiba tawbiganu haiduna lauduna lakpa amadi tongan ba reserve forest ki area singda jeksinna ngak senduna leiringai jairakasida ngasi Central Forest Division gi manung chana leiba Nongmei Reserve Forest ki hill range da ayangi wangmada sa hatuna charamba Miwoi manga amadi makoina sa fabada sijinaba Nongmei ka Konana forest amadi police ki apunba team amana Fagatkhre Sa phaba amadi hatpagi maralda Nongmei amadi tongan ba kutlai singa Konana faraba Miwoi sing adudi Kangpokpi district ki manung chanba Lamlakki police station na konba Sopleng village tagi Rimai Yarmi Chahinifu apokpa Artharmi Jasper Rimai Chahihumpu apokpa Kadosik El Somi Chahihumpudra apokpa Losemba Eldis Losingba Chahiyangkai manga apokpa Losingba Singlo amasung Joseph Khonghe Chahi Taret apokpa Hormi Khonghe kawi makhoi ki mathakta case ama Fagatkhre hairi Thaudok asigi matangda Central Forest Division gi DFO gi charge supuriba Forest Department gi conservator RK Amarjit na phongdorakpada Nongmei Reserve Forest da ain gi wangmada sangsaraga Miwoi khara ahing lektuna leire makhoina sa hatuna chare haiba pau phangbadagi ngasi anganba ayuk nongalamdaida Nongmei Range ki Range Officer Pravin na luchingba Nongmei Forest amadi Sanjenbam Police ki apunba team amana mafam aduda changsinduna operation chathabada phagatpak amkhibani hairi Mahakna makata na hai chathakiba operation aduda reserve forest asigi khalom chatpa lambi romda sa tanba Miwoi singna saramba sangamadi makhoina sa phaba hatpada sijinaba Nongmei amadi tongan ba potlam sing leiramba thengnaki makhoina loktholaga thanamba sa kharasu leiramki tungda apunba team asina makata na koina chatuna thiba humbagi thabak chatharingaida Miwoi manga auto amada tongduna lakpadagi jingnaduna khamlaga check tawbada sa fanaba Nongmei amadi tongan ba khutlai sing yawramkhibani hairi makhoi manga mak faraba matung wahang bahong chathabada makhoina phongdorakpada makhoi mafam aduda sa hatpa faba lakpani haibasu masana phongdokchei masida sunatana makhoina phongdok charakpada mafam aduna nauna khunda laitanabagi damak su yengsinba lakpani haibasu khangbangamle haiki RK Amarjit na makata na haikibada reserve forest ki area da nauna khunda ba haibasi section 26 Indian Forest Act 1927 na maram oiraga aina yade maram aduna nauna khundarakpa taragasu Forest Department na adumak takthokani haiki ngasi se akoigi Range Officer Nongmei Central Forest Division ki mahakna luchingakanda koi forest ki team amaga Sanjenbam police team amaga akaknaba pau khara phangmadagi manna mangningaida koi search operation amakak chathajabasida koi Nongmei Reserve Forest ki manungda khalom chatpa lambi khalom gi namakha jabatare adudaida koi sa tanba leibagi pau phangmadagi tijenba chasabasida koi sang Sarakanda Sangjinda Liga Charga Leambagi with evidence for Panjay, Aduga, Kulai, Seasonaramba, Aduga Sang Sida, we San Tanaba, kitchen items in Tambira Makanda, Lamlakki Sa Uchi Kumbagi, wild meat, Manba, Karasu, we low Rakanda Tambagi, roasted fonda, Aduka Timazay, Aduga. Madu loira matung koi team jina koi bela chalaga yengsilingaida koi satan ba mari satan ba manga koi manga je auto mada tumga la ganda sa fan bagi satan bagi koi kuchukulai sing material articles sing urla kudagi sigi combined team jina har matungda je koi custody da lejare preliminary investigation koi ayo amadi range officer makoina thisan bada koina khanjaba ngambasi moise satan ba lakpani haibasi madi khanjaba ngamme duga atopa namu makoi si koi mafam si yengakanda mafam sida amu koi khunda leitaraga leibagi mawongda hotnabagi koina lakpani haibasi su makoi masana yarakanda
asumai na asibu khangba ngame sigi hoigi iroina na hoina forest department or the central forest division gi site gi thamjaning base norest sida asumna nongna khunda ge haidana adum koida haibira kudagi thingna ngasi di koi evidence to loina na thingna jare reserve forest amada nongna khunda ba haibasi koi section 26 Indian Forest Act 1927 gi makhada masi yadaba amani aduga khunda chamak pase si reserve forest manung chamak pase ain ne yade criminal act amani aduna koina chamak patara basu soitana koina